इमेज पाउदा में एंग ताबीरिबा सिंबु नमाइथम काजल देबीना खुरुमजरी अहानबदा मरोइबा पाउ पिजरी इमिग्रेंट माइग्रेंट सिंगना लाइन चथोगसिन तौरिबा मफम सिंगदा हाना फेंसिंग खादना करंबा मफमदा हाना फेंसिंग खागदौरिबनो हाइबसी अचोबा वहांग अमा ओइरि हाइना UCM गे माइकैदगी लेंगाके पुनिंग चुंसिलकली न्यूट्रिशन फूड बास्केट इंथोपगी थौरम पांगथोखरे याहौ थेंगबा खुइमु मणिपुर फीचर फिल्म की याइफा थौनी थौरम पांगथोखरे लोइनना पोर्टुगल की अभैरो अमसुंग बिशो एरियादा लमै चाकपगी थदोक्ता मियोय तले सिरे मपुंग ओबा पाउ पिजरी मणिपुर थोकलिबा इरांग असि मपानदगी चंगलकपा इमिग्रेंट माइग्रेंट सिंगना थोकअनबनी हाइबा इंडिया गवर्नमेंटना खंगबद नतना होम मिनिस्टर मसाना फोंदोखिबा लेरे मसिदा मरु ओइना इमिग्रेंट माइग्रेंट सिंगना लाइन चथोगसिन तौरिबा मफम सिंगदा हाना बॉर्डर फेंसिंग खादना करंबा मफमदा हाना फेंसिंग खागदौरिबनो हाइबसी अचोबा वहांग अमा ओइरि इमिग्रेंट माइग्रेंट सिंगना लाइन चथोगसिन तौरिबा मफम सिंग हाना बॉर्डर फेंसिंग खादुना थोकलिबा इरांग असिगे सोल्यूशन अथुबदा पुरकनबा थबक पाइखतलु हाइना यूनाइटेड कमिटी मणिपुर UCM ना लेंगाके पुनिंग चिंसिलकली हिरम असिगा मरि लेना ngasi lamphal da leiba UCM gi loisangda pangthokhiba pawgi mifam amada UCM gi president Yengkokpam Diren na hai Manipur da thokliba irang asi maru oina immigrant migrant amadi narco business tawba singna ohellakpani haina home minister masana phongdokhiba leire asigumba khanglaba sida conflict asibu thoknabagi achoba maram oriba area singda border fencing khaba तपथदुना अतोपे एरिया सिंगना हाना बॉर्डर फेंसिंग खागने हारिबा होम अफेयर्स की वाफम असि UCM ना तसेंगना कंडेम तवी मियामना साथी हाइना खलिबा मरु ओइबा नार्को टेररिस्ट सिंगी चंगफम ओइ हाइना खलिबा मफम सिंग असिबो मतम खरगी ओइना बॉर्डर फेंसिंग खाबा लेपखिगनि हाइना होम अफेयर्स के माइकैदगी फोंदोरकलिबासि तसेंगना लाइबक थिबनी मणिपुर दा थोकलिबा इरांग लोइसिनगे खल्लबदी इमिग्रेंट्स माइग्रेंट सिंगना चंगथोक चंगसिन तौरिबा मफम सिंग अदु हाना फेंसिंग खादना करंबा मफमदा हाना खागे हारिबनो हाइबसी मियामगे अचोबा वहांग अमा ओइरकली प्रॉब्लम थोकहलिबसिंग अदुगी चंगफम ओइरिबा मफम अदु खाबा लेपलगा करंबा मफमदा फेंसिंग खारगा प्रॉब्लम असि सॉल्व तवदौरिबनो मस्तेगी डिसीजन असि खुदकता हंदोक्तुना बॉर्डर फेंसिंग खाबगी थबक असि अथुबा मतमदा हौदुना मणिपुरगी कॉन्फ्लिक्ट अथुबा मतमदा लोइसिनबा होटनगदबनी हाइकी अमरोमदा इमिग्रेंट माइग्रेंट सिंगी चंगथोक चंगसिन ओइरिबा एरिया सिंग बॉर्डर फेंसिंग तौदुना FMR अमदी बॉर्डर फेंसिंग तौगनि हाइबा असिदा मियामना थोइना हरावफम थोक्ते असिगुंबा मफम असिदा बॉर्डर फेंसिंग तौरोय हाइरगदी करंबा इंडिया लेंगाकी अरोनबा एजेंडा नो हाइबा वहांग UCM गे सेक्रेटरी नहाक पमसांतना फोंदोखी तौरोय हाइबा मसी तौगिरोय हाइबा पोसी मसी मरुमदा इंडिया गवर्नमेंट की करी हिडन एजेंडा मा लोलगा चलिबगे इशूसी लोशनबो होनबो मोता हेने इशूसी तो मिया चासिंग एजी हेना जंगल आका निफ्रेडी तो आका दा मिलेगन मिलेजी का कांदा हेने हेना अशुम इशूसी चौखनबा कोई लंबी मा याके तो रिब्रा है क्वेश्चन ने कोई यूनाइटेड कमिटी मणिपुर के हमजनिए All Assam Electricity Consumer Association Kasar District Coordination Committee na sinduna ngasi Silchar Mayolda Saraba Nungsa Marakta Pendabagi Kholaw Kayaga loinana yamlaba miyamna plakat paiduna rally chakre Silong Peti dagi pung 13 da hawkhiba rally adu Rangi Khari fawba chatki Kasar gi khungang kayadagi miyoi listing amarom na saru yaki Tharom hawdokpada lupki convener Hilot Bata Charjina Miyambo Taramna Oki, Advocate Drubo Saha Sanjib Royna Chingbasu Wanganki. Lambi Chapada Lyra Bagi Sel Chup Liba Smart Meter Asilok Tokadabani, Makata na Pan Bayaroy, Nahak Litana Lot Seding Tawayaroy Haiba slogan Lauki. Loop Astigi Vice President Dr. Maimon Santikumarna. Rangi Khari Poinda Really Lushilakpada Miyambo Takapa Fongdokpa Wahai Tamki Mahakna Haikibada Indian Constitution Gi Article number 21 na piriba adhikar matung inna electricity asi aikhoige fundamental right ni masibu privatization tauba sungna yaroi miyam punna aikhoige dabi fangdri phawba kholaw lomina khisi haiki khongsat aduda National Manipuri Progressive Front ke member TS Ton Singh Jalka Kagi Nirmal Kumar Dasno Chingbasu saru yaki
प्रधानमंत्री टीबी मुक्त भारत अभियान की मखादा निक्षय मित्रना न्यूट्रिशनल फूड बास्केट इंथोपगे थरम अमंग असि डीसी थवाल कॉन्फ्रेंस हॉल दा पांगथोखरे नेशनल टीबी एलिमिनेशन प्रोग्राम NTEP DTC डिस्ट्रिक्ट हेल्थ सोसाइटी थवाल न सिंदुना पांगथोकपा अचंब थरम अदुदा टीबी लेना नारबा एडॉप्ट तौबदा मसाना कॉन्सेंट पिरबा पेशेंट मंगादा न्यूट्रिशनल सप्लीमेंट इंथोकी थरम अदुदा डीसी थवाल अहांतेम सुभाष IS ना हाई टीबी लेना असि मतम अमदा यामना किरम किनरम लबसु हौजिति लायेंग बंगम बलैना अमा ओइरे लाइना असे मतम चाना हिदाक लांथक चाबगा लोइना मसा मऊ फना थंबा मथौ ताई मखोइबु मसा मऊ फना थमनबगिदमक्ता भारत सरकारना प्रधानमंत्री टीबी मुक्त भारत अभियान की मखादा निक्षय मित्र हाइवे स्कीम अमगी मखादा लेमना फूड न्यूट्रिशन पीबगे थब असि चथबने मसाना कॉन्सेंट पीरबा मतांगदा एडॉप्ट तौरिबा पेशेंटसिंग असि टीबी लाइना फत्रिबा फाउबा था खुदिंगी फूड न्यूट्रिशन असि पीगदौरिबने ngasiगी पेशेंट मंगा असि मनुंगदा महाकना पेशेंट अनि CM और थौबाल डॉक्टर वाई नोकोलना पेशेंट अमा डिस्ट्रिक्ट टीबी ऑफिसर वाई सामिन्ना अमा अदुगा डिस्ट्रिक्ट कोऑर्डिनेटर थौबाल थौंगाम स्टेफिना अमा एडॉप्ट तौबनी हाइकी महाकना मखाताना हाई टीबी लाइना असिबु लेबाक असिदगी मरु फंगना मुथतपदा अखोय खुदिमकी थौदांग लई मरम असिना डिस्ट्रिक्ट असिगे पुचल चावरबसिंग PRI की मिहुसिंग अमदी म्युनिसिपल काउंसिल की मिहुसिंगना टीबी पेशेंटसिंग असिबु एडॉप्ट तौमिनसी हाइकी ngasiगे थौरमदुदा असिस्टेंट कमिश्नर अरविंद हंगलेम IS CMO थौबाल डॉक्टर वाई नोकुल सिंह डिस्ट्रिक्ट टीबी ऑफिसर डॉक्टर वाई सामिन अमदी डिस्ट्रिक्ट कोऑर्डिनेटर थौबाल थोंगाम स्टेफिशु सरु याकी PRI representative hai tare pradhan gumba ade councillor gumba leiba singsina su ai area da leibiriba ibi patient singsibu adopt to biraga magi thagi pibam to pai ko nutritional supplements pibiraga makoi masamu kana amnina ba masu ibi dagi tu recover to na bonna bada ekoi mateng pamina थासिगे तरा तरेता निताइपा चुथेक्ता लेबा थंबाल संगलिंदा पांगथोकपा थरम अमदा चीफ मिनिस्टर नोंथोमम बिरेनना थौबाल वांजिंग अमदी हैरोकी मियामना मणिपुरदा इरांग हवनबनी हाइकिबगी मायोक्ता ngasi nungthil wangjing laikol community hall da miyamgi mifam pangthokuna warep kaya marum lawkhre lawkhiba warep sing adudi thambal sanglenda pangthokpa prime minister gi mapok numit tharomda honorable chief minister N Biren Singh na thobal wangjing amadi hairok maikai gi praja singh na lebak irang hawali haina phongdokhiba wangang bu yaningdaba phongdokhi ani subada iramdam ireipak kannaba hotnabada thobal maikai gi praja singh na thawai phawa thadoktuna khulngakpagi thabak thorom kaya da saru yaduna lakli amadi angamba mateng pangduna lakli loidana wangjing gi youth kaya amasu state secretary personnel amasu lan asida thawai thakiba kaya su leiri asigumba kaya bu karisu oidana khanba CM gi wangang bu ngasi gi miyamna yaningdaba phongdokhi ahum subada honorable chief minister gi manipur asibu amata oina yengba ngamdaba luchingba ama oibada natana pikraba valley gi area da leiriba saru khara asi phawba amata oina yengba ngamdaba manipur asi machet thugaina ba hotnaba mishak amani haibase hena mayek sanglakli thawal na chief minister oiba chahi 15 sukhre imphal di chahi 3 tangai haibana chingba daita leitaba political immature oibagi mawongda tongan ba miyengda miyabu machoi tahanabagi wangangbu ngasigi mifamna kandem tawi mari subada manipur ge saru asuk luraba tanfamasida thawal maikaibu miyamda lana pauthokliba CM na athuba matamda thawal maikai gi miyamda lale haina sengdok pigadabani natrabadi makhata ba khongjang kaya chongsilakani haibasi CM Sri Biren gi mafamda press media gi khuthangdagi khanganba haina sulepnaki ngasigi miyam gi mifam adu lorakpada miyamna CM gi communal oiba wafam wangjing prajana yaningde manipurda irang athuba matamda loishilu amadi CM Biren na miyamda lale haijagadabani haibana chungba kholausu lauki CM के कम्युनिल ओइबा वाफम वांजिंग प्रजा मयामना मणिपुर इरांग अथवा मतंदा
Social media platformsingda hairok miyambu lana uhonaba hotnaribasi tawbiganu rajnitigi khudongchaba launabagidamag irang asibu nathainaba hotnaribasingna hairok pu khutlai oina sijinabiganu haina hairok part 1 2 amadi 3 gi gram panchayat hairok jila parishad hairok municipal council na appeal tarokli ngasti manipur press club ki thangjing hall da pangthokpa pawgi mifam amada hairok jila parishad ki member moirangthem rasmani na hai social media singna hairok ki praja miyamda lana uhonaba hotnaribasi laibak thibani mamangai dagi hauna hairok miyam ningjal manaduna lakli manipur gi tongan ba thodok kayada mangjal thana saru yaduna lakli hauji thokliba lan asidesu hairok macha kaya thawai thari kaya amana aso apan yauduna soinaiba oina leiba yauri pumna ma kauthokle haira kanta hairok miyam bu kanna pauthokpiba asi laibak thibani loina ngasigi lan asi ekhoi masel tokhai tanaba hauba lan nati kukina ko terrorist amadi manipur thugaina ba hotnariba kangbugi marakta thengnagadaba lan amani masida kanagumba kharana rajniti khudongchaba lawba manba mawongda irang asibu nathainaba hotnarakpada hairok miyambu khutlai oina sijinabiganu hairok pulana uhanba yaba mawongda chief minister na ngangkhiba adugi mahutta intelligence e khuthangda phangba pawgi matung inna pinpoint tawraga haibiu hairok Senthanaba thawak ngasidagi lepiu Manipur gi chief minister da unified command adumak pibiduna mating leina thabak ta honnaba hotnabiu Manipur gi saktam thugaina ba hotnarakpada hairok miyamna chap chana thinagani haiki aduga iroinana ngasigi press mayam pullin sigi khudong chaba lojaraga hiram sidagi khitang nathai jaraga akoi gi hairok mupu pandaba leader leitaba lamdam amagumna leiraba lambi thong hospital na singba kaya sothari basiso hajikang manipur gi sarkar gi mokok moru obiriba honorable cm na jeng changhan janingi haiba wapang parasing pomjak Haukiba chahili singani kulumdogi July 13 gi numidangda Kaksing district ki Sugunu Kendrana konba chajing khunauda thokso maimugi machanupa thoksom sanju Elias abungo chahi kunmanga kauba mioi amana lekai amatada leminaba nupi macha amabu izat temsingnaba hotnaba amadi live attempt tawba oina katina nupi macha si hakchangi mafam tarani panda thilamba thaudoka mai lenana maralgi matung ina jail da leirabasu court na trial tawdringai charakta ngasi dagina tha ahum romgi mamangda jail da gi thokre haribasi angakpa phawi jail da gi thokraga haujik fawba mafam khangdana leiriba sanju hariba mioi asi saram chachatpa amadi samaj ke yeknaba mioi ama oibana miyamna changjafam pibiganu haina thawal imagi vice president khomukcham ongbi memana phongdorokli hiramasiga mari lenana ngasi manipur press club ta pangthokpa pawgi mifam amada mahakna makhata na hai court na trial chathadana leiringai sanju hariba mioi asi karamba ground da jail da gi bill da thadokhribano masagi maral matung inna trial tawdrabasu jail da leiraga tha ahum mari asi mamangda bill da thadokre haibasi kari maram gino jail da gi thokraba matung mahak hauji kadai da leiri haiba mafam khangdri masina hanagi matogumna victim oriba nupi asida amadi mahaki imung manungda makhatana aki tujungba thabak tawrakadra haibagi akiba leire maram asina sanju hariba mioi asi kadaida lotlaga leiribano haibadu namdam asida leiriba loop amadi CSO singna thigatpiraga matik chaba dandi pibiu loinana samas asigi mahi oriba sanju asi miyamna su changjafam pibiganu thawal imana su thawdo asigi matangda achumba wayal bichar phangdri fawba makhatana hona khigani miyam amadi mairinaba authority nasu sanjubu aingi oiba matik chaba chairak phanghanaba hotnabada mateng pangbiu laibak thiba thodok aduna maram oiraga victim oiribi nupi asi haujik masagi tangkhai shida duna miyam ga manadana hingdibani masi khangna achumba pambasing amadi marilinaba law enforcing agencies singna sanjugi mathakta achumba wayal bichar tawraga matik chaba chairak phanganbiu haiki हाइबसे मफम खंगदना हौजिक लैरी अदुना हाइरिबा अदुगुनुबा मिफत नुपासे अखोगी मणिपुर द लैरिबा लुप अमदी कोई मणिपुरी मपान द लैरिबा कोगी प्रजा सेक्शन खुदी मंगना हाइरिबा मियोय असिबो मागी जंगजफम बीबी नरबा अखोई लैरिबा थोबान डिस्ट्रिक्ट यूनाइटेड वुमेन डेवलपमेंट ऑर्गनाइजेशन मैगैदगी अखोगी मियांगी प्रजागी पुइंग चिंचिंजरी Ipak Film Production Manipur na puthokadaba Dr. R.K. Nayan Sanagi mayekta yahau thengba khoimu haina mingthonba Manipur feature film gi yaifa thoni thoram ngasi major khoda leiba Manipur Press Club ta pangthokre thoram adu ge saru ama oina
Ima Nangbu Nungsibi haina mingthonba leibak ningba isai amasu phongki. Tharom aduda Film Forum Sarma Yahau Thengba Khoimugi producer Dr. R.K. Nayan Sana amadi Film Forum Manipurgi former chairman S. Mangal Zauna athoiba mithung nesing oina saru yaki. Ngasi pangthok liba leibak ningba isai aduda saru yakiba artist singi mafamda certificate yauna achomba khudol piduna makhoibu pukning thawaki. Tharom aduga mai lenana ngasi phongdokhiba isai amadi Nauna namgadawriba film asigi director Rakesh Narayana phongdorakpada Nauna puthokadawriba film asi romantic theme da puthokpani masida puriba paujaldi miyuiba maselgi marakta mangtharakliba nungsiba haibasigi masak thibani family natraga khunai amada himinaba haibasida nungsiba haibasi kaitharakpa tarabadi malemda achouba kaitharakpa oibana asiguma film asi puthokpa aduki matik maru oibana film asina nungshibagi wahantok piduna miyoi maselgi marakta leiba nungshibagi paujal pina bahona bani haiki Kakwada thokiba thaudoka mari lenana tha asigi tarane thoidagi rimski ICU da laikanara khibi kakwa narem lekai naurem ongbi sanjita chahi kuntra mari ngarang nungtil rims hospital da laikhidabadu Ngarang Rims da force matem taro matung ngasi aroiba mathau mangam pangthoknabagi dama kawatamna thakre ningsingba yai Naurem Sanjita Rimski ICU da ventilator haptuna aruba phibam amada laikanaduna lakhibadu ngarang nutil pung 2:30 taba matamda laikanaba ngamdana laikhidabani hari laikhidrebi Sanjita tha sigi 13 gi ahing nongyai security force na khongjang sansinba sing thingnaba tear gas kapagi Maikuna sokpadagi aruba phibamda shiba changba khangdana Rims hospital da laikanaduna leirakibani adubu kanbangamdana laikhidabani hari Thawal district ke Wangbal maning lekai Kaidongbam Purnima Kobi Maunaha Ama Thawal Mela Ground da leiba Pima Healthcare da angang unakhibaga mailenana kidney animal fail ori haina phongdorliba wafam yumpham yaudaba wafamni Hospital asidagi angang unarba matung discharge tawkiba matamda akaiba amata lekhide haina hospital gi maikaidagi sengdorakli loinana achum arang khangdana patient party na walosine se haina hospital amadi doctor da lupa lakh kuntra demand tarokle haina maral sirakli hiramasiga marilena ngase nungthil Manipur Press Kapta Paumi Singa unabada Pima Healthcare gi Deputy General Manager ni haiba M Arunna Pima Healthcare da angang unakhibi Purnima hariba maunaha adu hospital asigi patient nate haukiba August 13 da mahaki mapuroiba Kaidongbam Nageshwar hariba miyoi asina emergency da angang unabinaba hospital asida purakhibani matam adu da hospital asigi gynae doctor Suti Lekhi haina khanganki adubu emergency oibana operation tawinaba mahaki mapuroiba na haijabadagi atopa doctor ama hospital na engage tawduna operation tawraga angang unakhi engage tawriba doctor adusu hospital asigi doctor Shunati humanitarian ground da doctor engage tawkibani hariba maunaha adu angang unarba matung maunaha adu gi hakchang da asoi angam yaukide adubu maunaha adu gi apopina makhong makut pongkhatli haina media da lana sandorakpa asi aramba yumpham yaudaba wafamni emergency oikiba amadi mahaki mapuroibana haijabadi atopa doctor engage tawduna operation tawkibani DGM Aruna makha taraduna maunaha adu angang unarba matungda August 15 da ising likna chatli haibadagi hospital gi maikaidagi KFT tawnaba haibada tawshi yakhidabani masigi mahutta patient party na discharge tawnaba takshilakpadagi mathangi nimita discharge tawkhibani karigomba hospital gi maikaidagi KFT tawsi haibada yaramlabadi anabagi layong khanglamgani adubu media da kidney animal fail ori harakpasi angakpa phawi mauna aduna Pima Healthcare da leiringai da akaiba amata lekhide hairaduna achum aran khangdringai da hospital amadi doctor adu da yanasi Haiduna lupa lakh kuntragi demand tarokpada natana kihan khanganba tarokpa laibak thibani amaramda hauzik Jenims hospital da makha tana layengli hariba mauna adugi hakchangi phibamgi matangda mahakpu operation tawkhiba doctor masana Jenims nephrology doctor ga unabada angang unabaga kidney ga maidine de harakpa laikhrabani loinana mauna adugi anabagi haurakfam khangnaba Jenims ki doctor na mapanda test tawnaba thakre haiba wafam thamlakli madugi mathakta miyawgi punsi kannaba lairiba hospital amadi doctor da kihan khanganbagi thawong tobiganu hiram asida achum aran thidok padasu miyamna mateng pangbiu haina appeal tarokli
hospital asigi RMO na KFT test taunanaba mapuroiba amadi concern doctor da pau piki adubu patient party na ising khara chali haiduna KFT test tau haiba yakide tang tara ka taruta concern doctor na discharge tauba yarani haiduna hospital gi saita hangalapoi matungina discharge tauki BDF Singh policy program Singh Thabak to onthok tringaida district lana duty taunanabagi order tholakpasi laibak thibani amadi Imphal East BDF Singh order tholakpa matamda equipment suna pibinaba lenga amadi police department ta appeal tarokli Imphal East BDF Welfare Association na sinduna Manipur Press Club ki thangjing hall da pangthokpa pawgi mifam amada wapam asi association asigi president Sagol Sem Sanjit na phongdokibani Sanjit na makha taraduna hai tha asigi tara tareta Manipur gi DGP gi pautang amagi inna SP Imphal East na order ama thorokduna Imphal East ki BDF member kunmanga bu jury bamgi law and order situation ngakpada temporary oina SP jury bamda duty taunaba report tarunaba tholakpasi laibak thibani adubu Imphal East ki BDF na lengang asuda mamang thakta Manipur da laiba BDF listing taraga sopna yangkhaina service connection policy program amadi BDF singi oiba pay increase hengapinaba mairinaba singda taknaduna lakli Ministry of Home Affairs MHA da update tawbada BDF khara na update tawbiba khara amana tawbidaba sina maram oiraga thabak thorom torokpa matamda nungaitaba haibado oire policy program sing thabak ta onthok tringaida district lana duty tawnanabagi order thopirakpasi laibak thibani haina phongdokhi ꯏꯕ ꯈꯨꯠꯁꯨꯃꯟ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯏꯟꯀ꯭ꯔꯤꯖꯅ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯗꯕ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯀꯩꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯎꯕꯤꯕꯗꯧꯅ ꯍꯦꯛ ꯇꯧꯕ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ VIPꯁꯤꯡꯅ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕꯁꯦ ꯑꯌꯥꯝꯕꯅ BDF ꯉꯥꯛꯇꯅꯦꯕ BDF ꯉꯥꯛꯇꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯇꯧꯕꯅꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ROP ꯇꯥꯕ ꯑꯣꯏꯔꯣ ꯑꯃ ꯇꯧꯕ ꯄꯨꯂꯤꯁ ꯃꯌꯥꯝꯒꯤ ꯃꯔꯛꯇ BDF ꯀꯌꯥ ꯌꯥꯎꯒꯦꯁꯦ ꯃꯌꯥꯝꯅ ꯈꯪꯕꯤꯔꯕ ꯋꯥꯐꯝꯅꯦꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯇꯧ Manipur da thokliba irang asida central government amadi Manipur government na Manipur muthatpa yaroi don obilariat Manipur haina lengakta takshinduna nambol oinam amadi akoibagi mera paibi singna oinam dagi nambol fawba ngarang ahing meragi wakat khongsat chatkre wakat khongsat adu oinam comprehensive school ground da pullaba matungda nambol chingmang da leiriba nambol higher secondary ground fawba chatki mera khongsat adu da Manipur muthatpa yaroi security advisor amadi DGP lautho kukizo terrorist singna Maitai Micham da landarakli basi khudakta lephallu tampakta combing operation tawba yaroi khul ngakpa faba yaroi kukizo terrorist sing khudakta muthatlu aikhoi iramdam ngaksasi aikhoi iramdam kanjasi haiba kholap kaya su lauki maira khongsat aduda saru yakhibi chawbi kaubi amana phongdorakhibada kuki militant singna drone dagi bomb thadaduna micham kaya hatlaba asi phawbada India government na yengduna laiba asi miyamna yaba ngamloi Chingdana kuki militant singna tawningbata tawba aduga tamdana khulngak libacha singbo koitan tanaduna phaba India government gi michang mikhai naiba thawong asi tawigano haiki रक्षा करेंगे और वो स्टेट फोर्स और हम मैत्री खुलना का हमारे अपने आप हमारी जान को रक्षा करेंगे और सेंट्रल फोर्स भी हमारी मणिपुर से हट जाओ हम उसी रहना यहाँ पर रखना नहीं चाहते ये बात कहकर मैं Turkey gi Istanbul da pangthokadawriba Mr Top Model Universe da India represent tawduna saru yarugadawriba Martin Irengbambu irecha singna punna sagatminase haina Mega Entertainment gi State Director Kabita Kaisamna phongdorakli ngasi Manipur Press Club da pangthokpa pawgi mifam amada Kabita Kaisamna hai kumjali singani kudmari gi Mr North East ki title phangduna lakliba September 9 dagi Imphal thadoktuna malemgi thakta sangdamnaba saru yarugadawriba Martin bu ekhoi pumnamakna support tawminasi Sangdamnaba asi September 13 dagi hoduna round mathang changnaba tungda October tang 5 da grand finale pangthokani Manipur gi hauze oriba tangdu data dabagi phibam asida lamdam asigi macha ama oina karigumba wahai amata oirabasu malemgi thakta hainabagi tanjwa phangne haibasi irecha pumna makna khaminasi haiki Mr Top Model Universe ki contestant oina saru yarugadaba Kwa Kaitel Konjengbam Lekai dagi Hemchandra Irengbam gi macha nupa Martin Irengbam masagi chahi 10
निपान सूरे हौजे मणिपुर यूनिवर्सिटी दा फिजिकल एजुकेशन ऑफ साइंस दा सेकेंड सेमिस्टर तमली पाउगी मिफम अदुदा मार्टिन इरेंगबमना पाउमी सिंगदा हाई इरम दमसिदा हौजे थोकलिबा तंदु लेता दबगी थौदोक सिंग असिना इसामकपसु चैथेंग फंगी करिगुंबा कंपटीशन असिदा तंजा फंगनबदी इरेचा सिंगी महौ सिलगा वहाई खरदंग ओइरबसु फोंदोकचगे खली हाइनसु महाकना फोंदोलखी physically, mentally, whatever matam jena mana competition ama yaw chat ka doi se state asigi mahut chen ba amadi India gi mahut chen ba se arai ba manati mak cha aur ba thodang ma laura ka chatoi ne dana mayam na mak su pungning thogat piu thongna piu ana ai gi mega entertainment ki taraf te state director amoi na ya ra mayam da haijari खुंद्राकपम केंद्र की मनुंग चनबा उयुमपोक खुंगंग लितानगी इरिल मथक्ता सारिबा फिचानी सांगबा इवकी थोंग असि ngasi phawwa loisindana leibana maikai adumgi miyam awawa phibam ama mayoknare haina Friends Union Club के सेक्रेटरी वायन बम रोशन फोंदोक्रे ngasi Manipur Press Club के थांगजिंग हॉल दा पांगथोखिबा पावगी मिफम अमादा वाफम असि फोंदोकलदुना रोशन ना हाई कुमजाली सिंह अने कुमाथोइगी जुन कुमाथोइदगी हौदुना कुमजाली सिंह अने कुनिथोइगी जुन कुमाथोइदा साबो लोसिंगदबा थोंग असि ngasi phawwa लोसिंदना लेरी लोइनना थोंग असि के मेंटेनेंस के पेरेटना कुमजाली सिंह अने कुनिथोइगी जुन कुनिथोइदगी हौदुना चाही लिसिंग अने कुंतरेट फावबा ओइगदबनी अदुबो मेंटेनेंस के पेरेटगी चाही अनी चंगला फावबदा थोंग असि लोसिंदना लेबा असिमक लाइबक थिबनी मरम असना थोंग असिबु सारिबा डिपार्टमेंट की मैलेनबा चीफ इंजीनियर मसा अमदी कॉन्ट्रैक्टर सारियर हुंगयोना नुमित मंगानिगी मनुंगदा थोंग सारिबा मफम असिदा लाक्तुना लोसिनबगी चपचाबा मतम मियामदा पीगदबनी करिगुंबा पीरिबा नुमित असिगी मनुंगदा लाक्तबा थोकलबदी मियामगा लुनना अकनबा खोंजंग संगसिलगनी लुनना थोंग अदुगी मतंगदा थेंखांग कयारकता सब कॉन्ट्रैक्टर अनी यावना डिपार्टमेंट की AE यावना उयुमपोक डेवलपमेंट कमिटी उयुमपोक मैरा पाइबी फ्रेंड्स यूनियन क्लब अमदी अरामबा यूनिट 44 गा लोइनना थोंग असि लोसिनबगी मतम थानखिबगा लोइनना कयारक हन्ना उनरबा मतुंग खुयेक तौनदुना थाजबा पीखरबसु ngasi phawwa thong asi saba लोसिनबगी महुता थोंग asi saba यारंबा लेबर phawwa अमता थबक सुद्रे अमदी मफमदुदा लेत्रे हाइनसु फोंदोखी असिबो सारिबा डिपार्टमेंट की चीफ इंजीनियर मसा गलोइना कॉन्ट्रैक्टर मिंगोइना पंजरबदा सेरियो हुंयो नुइन मंगारी मनुंगदा थोंग सफम असिदा लापिदुना असिगुलबा थोंग असिबो लोइसनबगी सबचाबा मतम अखोइदा पीबीगदबनी करिगुंबा मसिदा पीबीदबा तारगदी माइके असोंगी प्रजासिंग गलोइना अकन मफोंजंग जंक्शन गनी हाइदना फ्रेंड्स यूनियन क्लब तगी साइट तगी फोंदोक्सनी थैंक यू वन की दो फेडरेशन ऑफ इंडिया ना चटलिबा था सेप्टेम्बर की तांग 13 इम्फाल ईस्ट डिस्ट्रिक्ट की कोंबा खेत्री लेकाइदगी लोंगजम मंगल सना मैतैबु वन की दो एसोसिएशन मणिपुर QAM की प्रेसिडेंट ओइना हबलकपदा मणिपुर मिक्स मार्शल आर्ट्स एसोसिएशन की मैकेदगी नुंगाइबा अमसुंग थगतपा फोंदोरकली मास्टर लोंगजम मंगल सना मैतै नेशनल लेवल की मार्शल आर्ट्स की गोल्ड मेडलिस्ट अमसुंग इंटरनेशनल लेवल दा गोल्ड मेडलिस्ट अमसु ओइबदा नतना मार्शल आर्ट्स की फील्ड दा चाही हुंपु हेने स्ट्रगल तरोकलबा ओजा अमने वन की दो मार्शल आर्ट्स वियतनाम दगी हौरखिबा मसाना अमा ओइबता नतना स्कूल गेम्स फेडरेशन ऑफ इंडिया SGFI अमसुंग एसोसिएशन ऑफ इंडियन यूनिवर्सिटीज AIU ना सकंगलबा मसाना अमने हाइना फेडरेशन की लेटर हेता मयेक सेना यावरी हाइनसु मणिपुर मिक्स मार्शल आर्ट्स एसोसिएशन की चेरोल अमना हाइरी पोर्टुगल की अबैरो अमसुंग विश्व एरिया सिंगदा लमई चापगे थदोकदा मई लेनना यामद्रबदा मियोय तरे सिरे युम कया मैना चाखरे उमंगी सरुक परि लिसिंग कया मैना चाखरे पोर्टुगल की मफम खरदा साबगी चांग डिग्री 30 योबो यावरी सेंट्रल पोर्टुगल की कोइम्ब्रा की मनुंग चनबा तावादल मई चाकलिबा दुबो मुथतनबा होनरिबा फेयर फाइटर लिसिंग की मरक्तगी नुपी अमा अमदी नुपा अमा सिखरे लमई मुथतनबा फेयर फाइटर लिसिंग मंगा हेनबना थबक तौरी पोर्टुगीज प्राइम मिनिस्टर लुइस मोंटेनेग्रो ना हाइकिबदा लमई असि पाक सना चाकली पोर्टो अमसुंग अबैरो की मरक्ता परि लिसिंग 10 की मथक्ता लमईना चाकरे पोर्टुगल की नेशनल सिविल प्रोटेक्शन कमांडर एंड्री फर्नांडेस ना हाइकिबदा मई मुथतपगी थबक प्रोग्रेस तैना तौरी हॉस्पिटल सिंगदा मैना चाकलबा अमदी सोर होनबदा वारबा मियोय कया पुरकली लंबी कया थिंजिंख्रे गोंडोमार दा लेबा स्कूल सिंगसु थिंजिंख्रे हाइरी
Jammu and Kashmir active oina thabak tawriba Islamic State natraga Al-Qaeda ga mai lenan ba Kanglup Singdagi kihalakpa leire haina Financial Action Task Force FATF na phongdokre terror financing amadi anti money laundering regime ga mai lena sing yengsalaba matungda FATF na mutual evaluation report ama puthoklaki case sing thengnabada leibak asigi system sing asi major improvements ni hairak bagaloina na phajana mahai yanba oiri haina FATF na semba lamai chahum humfunipan panba reporter pali the global terrorist financial watchdog na haikibada indana anti money laundering and combating financial system gi thabak phajana lokhatli terror abustagi non profit sector bu ngapi senbibagi thabak sing phagat hambagi darkar oiba leiri haiba wafamsu global body ashina phongdokli Arabada Maruba Pau Amokana Pizadi Immigrant migrants sing na line as to Hasin Tauriba Mapam Singda, Hana fencing Kadana, Karamba Mapamda, Hana fencing Kaga Doribano Hibasi, Ajoba Wahang Ama Oiri Haina, UCM Gimakadegi, Layaki Punin Chinchilati. Nutrition food basket in Topagi Tarampang Tokre. Yahau Tengba Koimu Manipur feature film gi Yaifa Thawni Thawram Pangthokre. Luinana Portugal gi Aveiro amasung Bishoy area da lamai chakpagi thawakta mioi tare sire. Matang asida image padon sanong sa solution jari mi eng tabi besting bu amukana kurumjari.